Malem Sinba Thungna Pangthoknari Islam lining Chetpasingna Ramadan Tha Mapung Ama Chara Helurabamatung Sajibu Tha da Pangthokpa Eid-Ul-Fitr gi Kumhei Manipur gi Oina Sungase Islam lining Chetpa Maitai Pangal Singna Pangthoknakre Idiga Singda Eid Kinama Solabamatungda Makoi Makoi gi Lekidraba Marimata Singi Kabar Singda Diarat Taunaki Kumhei asigi manung channa yumlon naba amadi khangna chanaba singi yum singda chatlaga chamin thakminakhi yum palabi ningol singna mapamda chatuna punna chamin thakminakhi yaripok singada laiba idiga da pangthokpa Eid-Ul-Fitr gi namason fomda MPCC gi president su oiriba wangkem AC gi MLA kaisam Mega Chandra su saruk yakhi Kumhei edu gi saruk ama oina MLA ke Mega Chandrana singa idiga hilda saba merab construction Sangaduna Miamda Sinakre Idiga Committee Amadi Singa Ideal Club Anina Sinduna Pangthokpa Merab Construction Sangabagi Thauramda MLA K Mega Chandra Namiamda Yaifa Pauzal Piraduna Hai Eid-Ul-Fitr Kumhei na lakpada Lamdam asida Kanglo Furuki Kena Balaitana Amaga Nushi Chanabagi Mari Adu Hena Chichinaba Oiresanu Amadi Lamdam asida Tokliba Irangasi Ekoi Kuding Makpu Sembiriba Mapuna Loishin Hanbiba Oiresanu Haina Yaifa Pauzal PK Singa Ideal Club ki advisor SM Feroz Khan Nasu Miamda Eid-Ul-Fitr gi Yaifa Pauzal Pibagaloinana Tangdu Laitaba Iramdam Ama Mapuna Oihenbirasanu Haina Fungdoki Eid Mubarak ki pawgin siga loinana miyam punamakta yaifa mangol amasung mioi khudimak nungai yaifaba afaba porakpa isorna pibi boisanu ngasi Manipur da leiriba ikhoi jati khudimak amaga nuksinaba Manipur da thoiba irang khudimak shanti porakpa amasung amaga nuksinaba amaga understanding nuksinaduna community khudimak respect taunaduna nuksi chanana leiminaba sorna pibi boisanu ngasi gi asunglaba Eid-Ul-Fitr gi program asida ngasi leibiriba community mayam sing marakta aisu community asida yaujari program asida yaujari aikoi amaga dharma amaga nuksinaba jati amaga nuksinaduna aikoi yamna ingtapa adigumba state ama oinanaba mipum khudima dharma gi khenaba leitana jati gi khenaba leitana Manipur se sakotpa amasung mipum khudima nuksinana future gi khanbiduna aikoi nuksi chanana leiminana bagi damakta yaujari bani loinana ngasigi asumulba Eid-Ul-Fitr asina isorna aikoi punomakpu nungai be aifaba punsi nungsangba Santi pibiba oinaba amuka hana oiramjari